ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕ ꯃꯤꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ every second Sunday and fourth Sunday recreation video upload ꯇꯧꯖꯒꯅꯤ ꯍꯥꯏꯖꯕꯗꯣ ngasi second Sunday ꯑꯣꯏꯕꯅꯤ나 ꯑꯩ recreation video ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ngasi recreation video sidi mamangi comment singda mayamna yamna toina haibirappa Manipurgi actress Ithoi Oinamgi Instagram pictures recreate tawbagi video ne mayamna nusibiduna video ase loiba fawbatang yengbiyo do tardi mayam let's start it sigi photos digidi haifet manaba dress ama leibidagi adu setle aduga maningi background sina ai sigi maningi screen je si use tawre aduga adum smaina post tawraga namre adu tardi mayamna final picture do yengbiyo aigi nungsiba litlarani nungsisatam wanangai chaba mi kopni kocha thekna parapa sigi photos degi fruit se aigi haifet manaba fruit ama leirambadagi litle ado haifet khenaba haibabu aigi color duna white oiba my color sina black oy aduga sigi photos e nambada ai khara wagi haibadi amur anirak nambada photos e tadabanina hanjan hanjan nambada smaina khut thangalaga dum leibagi ai khut khara sidagi aduga ithoigi smile ma di machin khara sangrena smile tawbade am phaseba do aina smile tawbuje smile tawraju chinje samtu soya deba aduga yaga thoga nokpasu manaroidabanina maina sigi photos nambada khara wagi do su dum namgre do mayamna final picture do manabra manadabra haibadu yengbiyo sigi photos digidi aigi yellow color gi fruit ama leidu le aduga sigi rose sidi aigi red color gi rose leite aigi yellow color gi flower ama lei adu use tawre aduga aigi mapan room gi mapan da namme tardi me amna final picture do mandra mandabra have to yengbiyo janjau pare nushibana lahi layum le hakchang se khani le isai gi soda nokni bachimana sigi photos digidi aigi white color gi sana asang ba malai adu use tawre aduga black color gi shirt ama litlaga namgre ado si photos idi yam kana mandrabane habidi ithoigi yaga thokpagi style je ai hanjan hanjan try tawrasu yam kana malu yagidre ado dum ai try di tawgibane ado mayam na manabra manadabra habidu yengbiyo sigi photos idi ngasi gi video sigi agi khwaida gi pamjaba photo ne ado sigi photos sigi kamna bagi tamang ai park amada chatle aduga black shirt amane laga maningda smaina some clip ama farga tuman namgre aduga si photos nambada habadi dum nungai gi habadi tongan ba pose amanina khutto khut smaina
ꯊꯝꯃꯒ ꯀꯃꯥꯏꯅ ꯊꯝꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯈꯤꯕ ꯐꯣꯇꯣꯅꯦ ꯑꯗꯣ ꯁꯤ ꯐꯣꯇꯣꯁꯤꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯅꯝꯖꯈꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯐꯥꯏꯅꯦꯜ ꯄꯤꯛꯆꯔꯗꯣ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯣ. So this is all about today's recreation video. Nasigi video do kamay tawbigi mayam comment ta haibiro. Video sibu nungaibiragadi like tawbiyo. Aigi channel asibu subscribe tawbidaba mi yawbiragadi subscribe tawbiyo. Mathangi 4th Sunday da recreation video amaga mupuraga lakchage. Aduga atopa numisingdana makhal makhalgi oiba video sing hapchagani. Ado mayam aigi video sibu loyo fawa yengibagi damak. Thank you very much. Bye bye.